ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯁꯤꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯩ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗꯤ ꯈꯥꯃꯦꯟꯕꯝ ꯑꯣꯏꯔꯝꯒꯅꯤ ꯈꯥꯃꯦꯟꯕꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯕ꯭ꯔꯣꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯁꯂꯥꯝ ꯔꯣꯃꯦꯟꯁ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯕ꯭ꯔꯣꯛꯅ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯀ꯭ꯋꯤꯖ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛꯇ ꯂꯩꯖꯔꯦ ꯀꯣꯏꯁꯟ ꯑꯍꯨꯝ ꯍꯪꯖꯒꯦ ꯀꯣꯏꯁꯟ ꯑꯍꯨꯝꯃꯛ ꯆꯨꯝꯅ ꯈꯨꯝ ꯉꯝ ꯇꯥꯔꯒꯗꯤ ꯉꯁꯤ ꯄ꯭ꯔꯥꯏꯖ ꯂꯩꯖꯩ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯁꯤꯟꯊꯥ ꯖꯨꯋꯦꯂꯔꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯅꯥ ꯁꯥꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯃꯣꯗꯦꯜ ꯈꯨꯗꯤꯡꯃꯛ ꯁꯤꯟꯊꯥ ꯖꯨꯋꯦꯂꯔꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯥꯕꯤꯌꯨ ꯁꯤꯟꯊꯥ ꯖꯨꯋꯦꯂꯔꯁꯨ ꯀꯪꯂꯩꯕ꯭ꯔꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯊꯣꯏ ꯑꯦꯗꯚꯦꯟꯆꯔ ꯄꯥꯔꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯨꯝꯃꯛꯄ ꯑꯗꯨ ꯆꯨꯝꯅ ꯈꯨꯝꯃꯛꯄ꯭ꯔꯥ ꯑꯃꯁꯨꯡ ꯂꯥꯟꯅ ꯈꯨꯝꯃꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯃꯣ ꯃꯤꯡ ꯂꯩꯐꯝ ꯇꯥꯕꯤꯌꯨ ꯑꯩ ꯃꯤꯡ ꯂꯣꯡꯖꯝ ꯏꯂꯤꯁꯟ ꯊꯥꯡꯃꯩꯕꯟꯗꯒꯤ ꯏꯆꯦꯒꯤꯗꯤ ꯄꯔꯕꯥ ꯍꯨꯟꯗ꯭ꯔꯥꯐꯝ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯀꯪꯂꯩꯕ꯭ꯔꯣꯛꯅ ꯁꯤꯟꯖꯕ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯀ꯭ꯋꯤꯖꯅꯦꯕꯀꯣ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯒꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯑꯣꯐ ꯐ꯭ꯔꯨꯏꯠꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯄꯥꯏꯅꯦꯄꯜ ꯑꯩꯈꯣꯏꯒꯤ ꯎꯍꯩꯒꯤ ꯅꯤꯡꯊꯧꯁꯦ ꯎꯍꯩꯒꯤ ꯅꯤꯡꯊꯧ ꯑꯩꯁꯨ ꯄꯥꯏꯅꯦꯄꯜ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯀꯣꯏꯁꯟꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯦꯟꯗ꯭ꯔ ꯀꯌꯥ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯦꯟꯗ꯭ꯔ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯁꯦ ꯇꯥꯏꯇꯨꯂꯔ ꯅꯤꯡꯊꯧ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅꯤꯅꯀꯣ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯪꯗꯦ ꯈꯪꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯏꯆꯟꯒꯤ ꯃꯤꯡ ꯂꯩꯐꯝ ꯇꯥꯕꯤꯌꯨ ꯑꯩ ꯃꯤꯡ ꯁꯣꯅꯤꯌꯥ ꯍꯨꯗ꯭ꯔꯣꯝ ꯁꯤꯡꯖꯃꯩꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯁꯦ ꯑꯩꯈꯣꯏ ꯀꯪꯂꯩꯕ꯭ꯔꯣꯛꯅ ꯁꯤꯟꯖꯕ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯀ꯭ꯋꯤꯖꯅꯦꯕꯀꯣ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯒꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯀꯤꯡ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯎꯆꯦꯛꯀꯤ ꯅꯤꯡꯊꯧꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯎꯆꯦꯛꯀꯤ ꯅꯤꯡꯊꯧꯁꯦ ꯀꯤꯡ ꯑꯣꯐ ꯕꯥꯔꯠꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯁꯦ ꯁꯤꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯀꯦꯟꯗ꯭ꯔ ꯀꯌꯥ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯪꯕ꯭ꯔꯥ 40 50 ꯀꯥꯎꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯑꯣꯏꯅꯀꯣ ꯅꯤꯡꯊꯧꯅ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯪꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯇꯔ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯨꯕꯥꯂꯛꯁꯃꯤ ꯀꯩ ꯂꯩꯐꯝ ꯋꯥꯡꯈꯩ ꯒꯣꯏꯖꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯁꯇꯔꯒꯤꯗꯤ ꯖꯦꯅꯤ ꯀꯧꯋꯦ ꯑꯩ ꯀꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯁꯇꯔꯒꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯖꯣꯏꯄꯤꯌꯥ ꯈꯨꯟꯗ꯭ꯔꯥꯐꯝ ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ ꯁꯤꯁꯇꯔ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯀꯪꯂꯩꯕ꯭ꯔꯣꯛꯅ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯀ꯭ꯋꯤꯖ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦꯕꯀꯣ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯒꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒꯤ ꯅꯤꯡꯊꯧꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯑꯣꯐ ꯖꯪꯒꯜꯁꯦ ꯂꯥꯌꯟ 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 ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯀꯣꯏꯁꯟꯁꯦ ꯃꯅꯤꯄꯨꯔꯁꯦ ꯀꯦꯟꯗ꯭ꯔ ꯀꯌꯥ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ 68 ꯀꯦꯟꯗ꯭ꯔꯁꯦ ꯀꯌꯥ ꯀꯣꯡ ꯉꯥꯎꯋꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ 64 ꯑꯩꯁꯤ ꯈꯪꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯊꯥꯔꯠ ꯀꯣꯏꯁꯟꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯥꯏꯇꯨꯂꯔ ꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅꯤꯅꯀꯣ ꯁꯤꯒꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈꯪꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯥꯎꯅ ꯃꯤꯡ ꯀꯩ ꯀꯧꯒꯦ 사전 누남 ꯀ꯭ꯂꯥꯁ ꯀꯌꯥ 7 ꯅꯥꯎꯅꯪꯒꯤꯗꯤ Tiskumar. ꯀ꯭ꯂꯥꯁ ꯀꯌꯥ 5. ꯅꯥꯎꯅꯪꯒꯤꯗꯤ Sundarlal class 9 Dinaras, class 3. ꯁꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯩꯗꯤ ꯅꯨꯡꯁꯤ ꯀꯧꯋꯦ ꯂꯥꯡꯃꯩꯗꯣꯡꯗꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯁꯦ ꯀꯪꯂꯩꯕ꯭ꯔꯣꯛꯅ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯀ꯭ꯋꯤꯖꯅꯦꯕꯀꯣ ꯀꯣꯏꯁꯟ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯒꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯑꯣꯐ ꯕꯥꯔꯠꯁꯦ ꯎꯆꯦꯛꯀꯤ ꯅꯤꯡꯊꯧꯁꯦ ꯁꯤ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ
우시에기 닝토. 우시에기 닝토 칸브라. Khang 우시에기 닝토. Guess don't tàu yam nữa rồi. 하, 야 이거. La là jo. 라라 그게 저가 되게. Ai Falcon mà. Tiga lại cho tụi nè. Pigal hairosana. Tiko. 하. Tiko. 그러니까 하겠더라 뭐다. Falcon hả bạn? Không được. 누가 세컨드 퀘션제. 시즌 머니푸르 케인더 क्या लगे था भी Khang ketemu neno jo khasa. Kami bro. Kendra ji 60 rồi nè. Ha. 60. 60에 실내 이번에. 좀. 아두가 last question 제. 시즌은 거기 머니푸르 닝토제. 시 혹시 레시엠 사나우 잡아 나 오이는 거. 마키 아포코이 메민게 거기. Ai khang dre. Ada na khang dre. Manipurda ini na para Manipur pulasan 홍브라. 이로로나 팔라면 통도 여기 마사르파. Manipurda ni tampang di betis pulasan drama. 수가이데 얌 누가이자레. तमोई मिंग लेफम ताबेबम आई मिंग उमान दा कवे अदुगा आई नोंमाई खोंग दगिनी नावरंगी मिंगदी Kangai ngawa. क्लास के आनो LKD. तेमेगे Vidya. नसे कोई लाक्से जे कोई कंगले ब्रुम सिंजाबा कोई स्ट्रीट क्विज ने बको क्वेश्चन अहुम गदंग हंगे अहान बो क्वेश्चन जे कोई आगान हंगे कोई जंगल की निंग थोक जे करमनो किंग ऑफ जंगल जे हारो जंगल की किंग ऑफ जंगल कंगब्रा Animal ba kay nga. किंग ऑफ जंगल की निंग थोक जे करमनो हारो तमा बिरो लायन अदुगा सेकंड क्वेश्चन जे मणिपुर जे केंद्र क्या लेगेन थाबिबो 저용데 칼러드 미팅 강제 dum데 तेमे खंबिब्रा Khang de. अदुगा अहुम सुबो क्वेश्चन जे मणिपुरगी होगी हौजिक लेरिबा इनिंथौ लेसेम सना जावजे सिगी अपोकपगी मेमिंग अमता हाबिबो 강대고 खंबैदे Khang de. कसु गाइदे याम नुंगा जरे रुवा नामिं के गावगे Likomba. क्लास क्या ना 1. नावनंगी दी Delina. क्लास क्या 1. नंगी दी Umalakshmi. क्लास 5. Jinemba class 6. इने इने Ay ni ay ni Sylvia ang kay lesson le kay degi. दुगा तमोगी आई लक्ष्मीकांत कवे वाखै देनी तमोइने कोई ngasi laije koi kangle brong sinjaba koi street quiz ne boko question ahum batang hange ado question ahum je sumna loi khum ngam ta koi prize leije boko ahan question je koi gi king of fruit je koi gi uhai gi ko ning thau je karam manon ta biu hai gi ning thau Jackfruit na tabro. kangra Khangde. hai gi ning thau je Khangde. king of fruit je tamo khang bi bra पाइनएप्पल ला kangra aduga second question je manipur je kendra kya legen ta biu ne Scan the yam he. Hai bangam do han dre si di. Hai di district le yam lei ba na. तमोगी खंगदे Pass. पास ने कैसे गाइदे अदुगा लास्ट क्वेश्चन जे सिजना अखोगी मणिपुरगी अखोगी लेसेंबा सना जाव इनिंग थौजे सिजना अखोई मणिपुरगी टाइटलर किंग ओइन लेनो सिगी अपोकपगी मेमिंग अमता हाबिबो खंगदे कैसे गाइदे नामिंग लेफम ताबो Ai nusiba karoi yuba upload lagi. क्लास क्या ना Class 7. तमोगी मिंग आई रंजन Reshenbi. क्लास क्या ना 1. नंगी दी 2. क्लास क्या 2. ओ मिंगी Lija. तेमगे Bitrom thoibi. ngasi koi laksari je kanglei brong sinjaba koi street quiz ne buko question ahum godang hange ahan bo question je king of fruit je kai non ta biu ohai gi ning thong je Mango. ha Mango. go some aduga
Second question je. Sijina Manipur je kendra kya legen thabi. क्या ले तुम भी Khangde. Khangdi. Kang right there. 60 60 chume ha. Aduga ahum chu question je. Sijina khogi Manipur gi hojik leiriba khogi ningthau je. Lasem sana jaw ni ba. Ma ki apok pagi maming am thabi ba. अदुम दे खंगद्रे Ai ma khangmura. Khangdre. Kasu gai de. Isege ming le pham thabi ba. Aw, aigi ming mayang lombam jorsi iroi sembadagini. Inege ine ming le pham. Lamsangdagi. Ming. Meme. Angang di. Wang Slem ba to? Sen nang ming ke gawi. Paris Lasham. Kelas kya no? 3. Amang di. Delcia is now class 1. Ya, ine ming. Omi. Le pham. Iroi semba. Mga irom. Kelas. 5. Lucas Shishra. Class 5. Irom Hasni class 5. Tamogi. आई मिदास इरो सेमा दे नि प्ल Tamogi. Inong cha. Le pham. To kwa cái thiệt. Đây mày. Trần Bi qua cái tiết. Mình cái câu. Edine Lacy be like Kowi. Kelas kya no? Edine Pina the Lady Kowi ba. Na sei koi lak sei je khoi kanglai blong sin ja ba khoi street koi soina dum lak sa bane bu ko mamang de dum hanga ga dum lak bane do question ahung da hang mayam pun kha changjon biro yam lap pe ai khoi ge ahan do question je pun dum hanga ge ba khoi ge king of birds je khoi ge use ki ning thau je king of birds je kar ma don ta bi ba Eagle. Eagle. King of birds. King Zero. Eagle. Aku sume mana ahan ba hai ga eagle je sume golden eagle sume ma hai je aduga second question je aya mana de hanjing de dum khanga ni bu ko ado Manipur je kendra kya legen ta bi 60. 60. 60. Haro 3. ha 3. kendra Manipur je kendra kya lege Khangde. Manipur je kendra kya lege Khang đế bộ. cái du cái thế 3 male. nang kam da 3 ma la aduga khoi ge केन्द्र हुफुनी kendra hongpu MLA hongpu ka chumne aduga ahum su ka sanje Manipur gi ningthau je hojeu se khoi ge lasem ba sana jaw na oina ko ningthau na ado ma ki apokoi maming ke ge ta be Adumadi khangdre. ai di lasem ba sana jaw na khoi titular king oidring ai da mana han oiram min ni ko mamang ge ningthau je ado kana no ta bi Nari khanga roi khang ji ra Pass. cái số cái đấy, yang ngoài giờ đấy.